mayambu ahanbamaktada taramna oksari ngasisu incredible story Manipurna mayamgidamak 2026 da release tawkiba comedy amadi mystery da best tawba The Ship Detectives ki movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manungda 7.4 Prime Video da 10 gi manungda 7.4 Letterboxd da 5 ki manungda 3.8 fare adudi mayam movie asigi samlakpa wari amadi movie asida saktam langlibi kari amata pandabi movie romda oina mai onsilasi film asi handakta ikuidana thokiba oibana khara samlapna adum mayamgi mafamda lijarake maramdi aigi channel asi hojik balan thagatluba matamda strike chaduna leibana maram oiduna anouba film semba haibasi aduki matik yamna khudong thiningai oi masigi damak mayamgi mafamda ngakpiu haiduna haijari aduga mayamgi damak film nungai ba thagalakpada mating oinabagi damak mayamna channel asibu subscribe tawdriba yauragadi nuksibiduna channel asibu subscribe tawbiramu aduga like amamam tanga nambiduna channel asibu support tawbiramu Film asi George Hardy kauba jausenba nupa amadi magi jausingi wari amani George asi magi farm aduda caravel amada leirami mahakna magi leiriba jau khudimak adugi maming loina amamamta oina tholami jau mayam adugi marakta mana khwaidagi luna khanba asi Sebastian kauba achauba jau asini hairiba achauba jau asi amuksu farm asidagi koiba chatkibana maram oiduna farm asidasu amuk halakte aduga aikhoida lily kauba mayam marak asidagi khwaidagi singba jau amasu amuk uhalaklambi tawriba sing asi George nasu letter amada loina isinduna thamlibani mahakna hai madudi mana leiriba jau sing asibu numit khudingi machinjak thabata natana makhoi singa sanaduna makhoida darkar oiba hidak khudimaksu loina pijaribani haiduna aduga numidangi matamdana mahakna detective novel amadi mystery book kaya amabu jausing aduda paduna tahallambi adubu mahakna khanglambi adudi mana hairiba sing adu leiriba jausing asinadi kari amata khanglamloi haiduna adubu tawriba sing asidi mahakna khaliba asigi ona tainabada oirambi haibadi magi jausing asidi mahakna hairiba asi loina khangba ngamlambi aduga jausing aduna makhoi masen George na likiba wari aduda yaukhiba mi hatpa adu kanabu oiramgani haidunasu makhoi masen wari sanaduna leirambi jausing adunasu masagi oiba paukhum kaya amasu hairambi adubu lily hairiba jau asidi chapter ani walingai matamdagi killer adu kanano haiba khangkhrabani lily asi makhoi mayam maraktagi khwaidagi singba jau adu oirambi aduga mathangi numita George na wari adu paba loirakpa matamda Lily na haikiba adu jumme haiba asi leiriba jausing aduna loina khanglambi aduga aikhoina mafam asida jamna energetic oiba jau masa ahum amasu urambi jau masa sing asi ayambana spring season da poambi adubu mafam asida winter da pokpa jau masa amasu leirambi aduga jau asigi mamingsu tholamde leiriba jausing asina winter da pokpa jau asibu makhoigumba makhangi yaw amani haiduna khanba ngamlamde maram asina George na jau macha asibu hena jengsin birambi adubu tawriba asi uba matamda leiriba jausing aduna George na tawriba asi madi jau nattabanina winter lem asi karino haiba khangdabagi tawribani haiduna makhoina khalambi George na hojik leiriba asi Denbrook kauba town amagi manakta oirambi aduga town asida Calefs kauba jau senaba nupa amasu leirambi aduga hem kauba butcher amadi bet kauba innkeeper amasu leirambi aduga town asigi church asida hill court kauba George kasu yamna chayetnaba nupa amasu leirambi mafam asida George asi church adugi mayaida changlaktuna donation plate aduda paisa bundle ama thadarambi George na letter iriba misak asi mahaki leiriba jausing aduga unahanba pamlambi mathangi numita jausing aduna Calefs ki truck adu ubada yamna haraurambi makhoina Calef asibu nungsirambi adubu mafam asida leiba jau faibok ani nadi Calefs ki langlaba truck asi uba matamda sugainabagi damak tawrambi adubu mafam asida Lily na makhoi anibu khamlambi aduga aikhoina maram leitana pot ama hektabu sugaiba manghanba yade hairambi aduga jausing asina Calefs na lagliba asi magi jausing aduga aikhoiga punsinbagi oiramgani haiduna khalambi adubu George nadi Calefs asi magi caravel adudagi inthorak lambi ben manung aduda
ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯥꯎꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯑꯗꯨ ꯀꯥꯎꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯃꯦꯄꯜ ꯀꯧꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯎꯗꯕ ꯖꯥꯎ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯗꯨꯅ ꯃꯦꯄꯜ ꯍꯥꯏꯔꯤꯕ ꯖꯥꯎ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯄꯨꯟꯅ ꯀꯦꯂꯦꯐꯅ ꯂꯥꯛꯑꯝꯕ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯎꯟ ꯑꯁꯤꯗ ꯖꯔꯅꯦꯂꯤꯁ ꯑꯃꯕꯨ ꯂꯣꯀꯦꯜ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯕꯦꯠꯅ ꯃꯐꯝ ꯑꯁꯤꯗ ꯖꯣꯔꯖꯅ ꯔꯦꯕꯤꯀꯥ ꯍꯤꯝꯁꯇꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯏꯔꯛꯄ ꯂꯦꯇꯔ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯁꯀꯤ ꯃꯅꯝ ꯅꯝꯕ ꯄꯦꯄꯔꯗ ꯏꯔꯛꯄ ꯂꯦꯇꯔ ꯑꯁꯤꯗꯤ ꯂꯚ ꯂꯦꯇꯔ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯕꯦꯠꯅ ꯄꯣꯁꯠ ꯋꯨꯃꯦꯟ ꯑꯗꯨꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯦꯇꯔ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯔꯅꯦꯂꯤꯁ ꯑꯗꯨꯁꯨ ꯕꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯕꯦꯠꯅ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯒꯤꯗꯃꯛ ꯁꯦꯝꯂꯤꯕ ꯇꯦꯕꯜ ꯁꯦꯠ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯐꯦꯁꯇꯤꯚꯦꯜ ꯅꯠꯇꯦ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁ꯭ꯃꯣꯜ ꯇꯥꯏꯝ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯏꯂꯤꯌꯣꯠ ꯃꯦꯊ꯭ꯌꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯒꯦꯖꯦꯇꯦꯠꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯀꯌꯥ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯗꯤꯇꯔ ꯑꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯞ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯄ꯭ꯔꯃꯣꯁꯟ ꯑꯃꯠꯇ ꯐꯪꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯅ ꯃꯉꯣꯟꯗꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯂꯤꯌꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯖꯥꯎ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡ ꯀꯟꯅ ꯈꯣꯡꯕ, ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯔꯤꯁꯐꯤꯟ ꯀꯧꯕ ꯖꯥꯎ ꯑꯃꯅ ꯃꯌꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯆꯤꯟ ꯃꯄꯩꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯖꯥꯎ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯀꯪꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯅꯣꯡ ꯆꯨꯍꯜꯂꯒ ꯅꯥꯄꯤ ꯑꯅꯧꯕꯁꯤꯡ ꯑꯗꯨ ꯍꯧꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯎ ꯈꯨꯗꯤꯡꯃꯛꯅ ꯖꯥꯎꯁꯤꯡ ꯑꯁꯤꯗꯤ ꯁꯤꯕ ꯅꯥꯏꯗꯦ, ꯃꯈꯣꯏꯗꯤ ꯆꯨꯝꯅꯇꯪꯒꯤ ꯂꯩꯆꯤꯟ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯆꯤꯟ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯦꯄꯜ ꯀꯧꯕ ꯖꯥꯎ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕꯁꯨ ꯃꯥꯅ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯇꯥꯎꯟꯒꯤ ꯃꯐꯝꯁꯤꯡꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯤꯜ ꯀꯣꯔꯠ ꯑꯁꯤꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯦꯝꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯥ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯦꯠ ꯑꯁꯤ ꯖꯣꯔꯖꯀꯤ ꯂꯦꯇꯔ ꯑꯗꯨ ꯄꯥꯔꯝꯕꯗꯒꯤ ꯃꯊꯟꯇ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯏꯂꯤꯌꯣꯠꯀꯤ ꯀꯥꯔ ꯑꯁꯤ ꯎ ꯑꯃꯗ ꯁꯨꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯃ ꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯔꯖꯀꯤ ꯐꯥꯔꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯥꯎ ꯑꯃꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯣꯔꯖ ꯑꯗꯨ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯂꯤ ꯍꯥꯏꯔꯤꯕ ꯖꯥꯎ ꯑꯁꯤꯅꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯒꯦꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯄꯜꯅ ꯆꯪꯗꯨꯅ ꯃꯥꯒꯤ ꯍꯥꯔꯠꯕꯤꯠ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯖꯣꯔꯖ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯂꯤꯅꯗꯤ ꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯃꯗꯨꯗꯤ ꯂꯥꯏꯔꯤꯛꯇ ꯈꯛꯇꯃꯛ ꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯅ ꯃꯦꯄꯜꯗ ꯖꯣꯔꯖ ꯑꯁꯤꯁꯨ ꯂꯩꯆꯤꯟ ꯑꯣꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯦꯄꯜꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯩꯆꯤꯟ ꯑꯣꯜꯂꯤꯕ ꯑꯗꯨꯗꯤ ꯖꯥꯎ ꯈꯛꯇꯅ ꯑꯣꯟꯒꯗꯧꯕꯅꯤ, ꯃꯥꯗꯤ ꯑꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯂꯤꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯖꯣꯔꯖꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯖꯣꯔꯖꯀꯤ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯖꯣꯔꯖ ꯌꯥꯎꯗꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯅ ꯖꯣꯔꯖꯄꯨ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯄꯜꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯇꯩꯗꯤ ꯃꯁꯤꯡ 3 ꯊꯤꯗꯨꯅ ꯖꯣꯔꯖꯄꯨ ꯀꯥꯎꯊꯣꯛꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ
ꯁꯦꯕꯥꯁꯇꯤꯌꯥꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯦꯐꯔ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯖꯣꯔꯖꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯔꯨꯞ ꯑꯃ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯖꯣꯔꯖꯅ ꯃꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯕꯥꯁꯇꯤꯌꯥꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯣꯔꯖꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯄꯤꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯋꯨꯜꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤꯅꯗꯤ ꯖꯥꯎ ꯂꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯋꯨꯜꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯖꯥꯎ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤꯒꯤꯗꯃꯛ ꯖꯣꯔꯖ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤꯡꯗꯗꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯝꯕ ꯂꯣꯏꯅ ꯑꯣꯏ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤꯗ ꯂꯤꯂꯤꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯕꯣꯗꯤ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯀꯦꯂꯦꯞꯁꯅ ꯊꯦꯡꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯕꯆꯔ ꯍꯦꯝ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯖꯣꯔꯖꯀꯤ ꯂꯩꯔꯤꯕ ꯖꯥꯎ ꯑꯁꯤꯕꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯂꯤꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯖꯣꯔꯖꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯔꯦꯟꯀꯣꯠ ꯑꯃꯗꯤ ꯇꯨꯄꯤ ꯌꯥꯎꯗꯕꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯦꯔꯥꯚꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯑꯅꯤ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯂꯤꯂꯤꯅ ꯈꯪꯉꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯔꯤꯄꯣꯔꯇꯔ ꯏꯂꯤꯌꯠ ꯑꯁꯤꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯣꯔꯖꯀꯤ ꯑꯁꯤꯕ ꯑꯗꯨ ꯐꯣꯇꯣ ꯈꯔ ꯅꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯣꯔꯖꯅ ꯁꯤꯔꯤꯕ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯇꯤꯝ ꯑꯗꯨꯅ ꯀꯦꯔꯥꯚꯜ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯗꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯂꯤꯌꯠꯅ ꯚꯦꯟ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯚꯦꯟ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯇꯤꯝꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯂꯤꯌꯠꯅꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯖꯣꯔꯖꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯖꯨ ꯒ꯭ꯂꯥꯁ ꯑꯅꯤ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯇꯤꯝꯅꯗꯤ ꯖꯣꯔꯖ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯖꯣꯔꯖ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯣꯏ, ꯑꯗꯨꯃꯛ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯇꯤꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯂꯤꯅ ꯖꯥꯎꯁꯤꯡ ꯑꯗꯨꯗ ꯖꯣꯔꯖ ꯑꯁꯤ ꯃꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯔꯖ ꯑꯁꯤ ꯃꯥꯒ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯗ꯭ꯔꯤꯡꯛꯁ ꯊꯛꯃꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯖꯣꯔꯖꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯗꯥꯛ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯥꯅ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯊꯛꯄ ꯃꯇꯝꯗ ꯄꯣꯏꯖꯟ ꯇꯧꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯖꯣꯔꯖꯀꯤ ꯃꯈꯣꯡꯗ ꯅꯥꯄꯤꯒꯤ ꯃꯆꯨ ꯆꯨꯔꯤꯕ ꯑꯁꯤꯅꯗꯤ ꯃꯥꯅ ꯑꯋꯥꯕ ꯑꯗꯨ ꯈꯥꯡꯕ ꯃꯇꯝꯗ ꯅꯥꯄꯤꯗ ꯇꯛꯄꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯁ꯭ꯇꯣꯔꯤꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯁꯤꯅ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯃꯤ ꯍꯥꯠꯂꯝꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯦꯕꯥꯁꯇꯤꯌꯥꯟ ꯑꯗꯨ ꯅꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯃꯈꯣꯏꯗꯤ ꯖꯥꯎ ꯑꯃꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯂꯤꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯖꯥꯎ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯀꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯆꯠꯂꯨꯔꯕꯒꯦ ꯍꯥꯏꯔꯝꯃꯤ? ꯅꯪꯗꯤ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯨꯕ ꯈꯪꯖꯤꯜꯂꯨꯕꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯂꯤꯅ ꯖꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀ꯭ꯂꯨ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯊꯤꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨ ꯃꯍꯥꯛꯅ ꯖꯣꯔꯖꯀꯤ ꯒꯣꯁ ꯑꯗꯨ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯅꯗꯤ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯝ ꯑꯗු ꯖꯣꯔꯖꯀꯤ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯔꯆꯀꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯕꯦꯜ ꯑꯁꯤꯅ ꯈꯤꯡꯂꯛꯂꯤꯕ ꯑꯁꯤ ꯇꯥꯎꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯖꯣꯔꯖꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯨꯟꯅꯕꯒꯤꯗꯃꯛꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯖꯥꯎ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯕꯥꯁꯇꯤꯌꯥꯟꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯅꯥꯄꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯊꯦꯡꯗ꯭ꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯈꯤꯕ ꯂꯩꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯆꯞ ꯆꯥꯅꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯂꯤꯂꯤ ꯑꯃꯗꯤ ꯃꯦꯄꯟ ꯂꯝꯕꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯕꯤ
ꯀꯤꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯣꯡ ꯑꯗꯨ ꯊꯥꯡꯖꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯤꯂꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯟ ꯑꯃꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯥꯟꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤ ꯑꯃꯗꯤ ꯃꯦꯄꯜ ꯃꯈꯣꯏ ꯑꯅꯤ ꯅꯞꯁꯤꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯤꯂꯤꯒꯤ ꯋꯥꯈꯜꯗꯗꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯊꯥꯖꯕ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯖꯣꯔꯖꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯂꯝꯕꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯎꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯐꯤꯁꯔ ꯇꯤꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯖꯣꯔꯖꯀꯤ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯄꯣꯏꯖꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯖꯣꯔꯖ ꯑꯁꯤ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ, ꯃꯔꯗꯔ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯦꯛꯁꯥꯏꯟ ꯀꯧꯕ ꯄꯣꯏꯖꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯝꯂꯛꯂꯤꯕ ꯑꯗꯨ ꯇꯤꯝꯅ ꯎꯕ ꯃꯇꯝꯗ ꯇꯤꯝꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖꯀꯤ ꯀꯦꯁ ꯄꯥꯏꯔꯤꯕ ꯂꯣꯌꯔ ꯂꯥꯏꯗꯤꯌꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯤ ꯔꯦꯕꯤꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯤꯝ ꯑꯃꯗꯤ ꯂꯥꯏꯗꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯥꯏꯗꯤꯌꯥꯅ ꯇꯤꯝꯗ ꯃꯍꯥꯛꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯥꯏꯔꯛꯏ, ꯍꯤꯜ ꯀꯣꯠ, ꯁꯦꯂꯦꯕ, ꯕꯦꯜ, ꯍꯦꯝ, ꯔꯦꯕꯤꯀꯥ ꯑꯃꯗꯤ ꯇꯤꯝ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯨꯅꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯗꯤꯌꯥ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯗꯦꯟꯕ꯭ꯔꯣꯛ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥꯒꯤ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯗꯤꯌꯥ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯃꯄꯥ ꯖꯣꯔꯖꯅ ꯁꯤꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯗꯤꯌꯥꯅ ꯇꯤꯝꯗ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯗꯤ ꯀꯦꯁ ꯑꯁꯤꯅ ꯇꯤꯝꯒꯤꯗꯃꯛꯇꯗꯤ ꯑꯍꯥꯟꯕ ꯃꯔꯗꯔ ꯀꯦꯁ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯥꯎꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗꯅ ꯇꯤꯝꯅ ꯔꯦꯕꯤꯀꯥꯗ ꯅꯍꯥꯛ ꯑꯁꯤ ꯉꯁꯤ ꯈꯛꯇꯃꯛ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯣꯔꯖꯅ ꯂꯩꯇꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯕꯤꯀꯥꯅ ꯃꯥꯗꯤ ꯉꯔꯥꯡꯒꯤ ꯄꯨꯡ 7ꯇ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯗꯦꯟꯕ꯭ꯔꯣꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯕꯤꯀꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯖꯣꯔꯖꯀ ꯉꯁꯤ ꯎꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯄꯜ ꯑꯗꯨꯅ ꯀꯦꯔꯣꯠꯁꯤꯡ ꯑꯗꯨ ꯐꯦꯟꯁꯀꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯦꯔꯣꯠ ꯑꯗꯨ ꯆꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯅꯨꯡꯗꯅ ꯔꯦꯕꯤꯀꯥꯅ ꯃꯥꯒ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯗ꯭ꯔꯤꯕ ꯃꯥꯒꯤ ꯇ꯭ꯋꯤꯟ ꯕ꯭ꯔꯗꯔ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯗꯤꯌꯥ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯑꯦꯂꯣꯏꯗ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯃꯗ ꯑꯁꯪꯕ ꯃꯆꯨ ꯆꯨꯔꯒ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯂꯥꯏꯗꯤꯌꯥꯅ ꯖꯣꯔꯖꯀꯤ ꯃꯆꯥꯅꯨꯄꯥ ꯄꯦꯇꯔ ꯑꯁꯤꯕꯨꯁꯨ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯖꯣꯔꯖꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯣꯄꯤ ꯑꯃ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯤꯝꯅ ꯑꯅꯧꯕ ꯖꯣꯔꯖꯅ ꯇꯦꯕꯟꯗ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯊꯅꯝꯕ ꯑꯗꯨ ꯑꯣꯏꯅ ꯄꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯖꯣꯔꯖꯅ ꯑꯁꯨꯝꯅꯁꯨ ꯏꯗꯨꯅ ꯊꯅꯝꯃꯤ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯈꯤꯕ ꯊꯕꯛ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯆꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯔꯨꯝ ꯑꯁꯤꯗ ꯑꯄꯪꯕ ꯑꯃ, ꯑꯐꯠꯇꯕ ꯁꯦꯐꯔ ꯑꯃ, ꯁꯄ꯭ꯔꯤꯡ ꯂꯦꯝ ꯑꯃ, ꯋꯤꯟꯇꯔ ꯂꯦꯝ ꯑꯃ, ꯚꯤꯛꯇꯤꯝ ꯑꯃꯒ ꯃꯔꯗꯔ 2ꯒ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯦ ꯑꯗꯨꯗ ꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯅꯥꯅꯣ, ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯒꯗꯣꯔꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯔꯖꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯦꯇꯔꯒꯤꯗꯃꯛ 300 ꯑꯦꯀꯔ ꯍꯧꯖꯤꯛ ꯀꯦꯂꯦꯐꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯕꯤꯀꯥꯒꯤꯅ ꯃꯥꯅ ꯂꯩꯔꯝꯕ ꯐꯥꯔꯝ ꯑꯗꯨꯒ ꯄꯨꯟꯕ 309ꯒꯤ ꯑꯦꯀꯔ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯔꯝ, ꯀꯦꯔꯥꯕꯜ ꯑꯃꯗꯤ ꯖꯥꯎꯁꯤꯡ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯖꯣꯔꯖꯅ ꯍꯥꯟꯅ ꯏꯔꯝꯕ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯦꯅꯤꯃꯦꯜ ꯆꯦꯔꯤꯇꯤ ꯑꯃꯗ ꯂꯣꯏꯅ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯏꯔꯝꯂꯤꯕ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯐꯔꯇꯤꯂꯥꯏꯖꯔ ꯕꯦꯒ 3 ꯑꯃꯗꯤ
$30 million ꯑꯗꯨ ꯔꯦꯕꯤꯀꯥꯗ ꯂꯣꯏꯅ ꯄꯤꯔꯝꯕꯤ꯫ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯖꯣꯔꯖꯅ ꯖꯥꯎꯒꯤ ꯂꯩꯅꯥꯁꯤꯡꯒꯤꯗꯃꯛ ORF ꯀꯧꯕ ꯍꯤꯗꯥꯛ ꯑꯃꯕꯨ ꯁꯦꯝꯃꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨ ꯃꯥꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯗ $30 million ꯗ ꯌꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯦꯄꯜ ꯑꯗꯨꯁꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯦꯄꯜꯅ ꯊꯦꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯝꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯏꯗ ꯐꯤ ꯀꯨꯞꯁꯤꯜꯂꯕ ꯃꯦꯄꯜ ꯑꯗꯨ ꯇꯤꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯦꯄꯜꯅ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯇꯤꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯇꯧꯕ ꯃꯇꯝꯗ ꯕꯦꯗꯇ ꯖꯣꯔꯖꯀꯤ ꯂꯦꯇꯔ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯄꯜ ꯋꯤꯟꯗꯣ ꯑꯃꯗ ꯁꯨꯖꯤꯜꯂꯝꯃꯤ, ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯦꯞꯁꯅ ꯖꯥꯎꯁꯤꯡ ꯑꯁꯤ ꯁꯦꯟꯅꯕꯤꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ, ꯃꯔꯨ ꯑꯣꯏꯅ ꯖꯣꯔꯖꯅ ꯀꯥꯔꯅꯤꯚꯦꯜꯗꯒꯤ ꯄꯣꯔꯛꯄ ꯖꯥꯎ ꯑꯆꯧꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯣꯏꯗꯅ ꯇꯤꯝꯒꯤ ꯃꯐꯝꯗ ꯅꯍꯥꯛ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯁꯦꯝꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯇꯤꯝꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯣꯏꯗꯅ ꯇꯤꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯋꯥꯔꯤ ꯑꯃꯅꯤ, ꯑꯗꯨꯒ ꯅꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯃꯤ ꯑꯃ ꯐꯥꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯕ, ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯄꯨꯡ 7 ꯂꯣꯝꯒꯤ ꯑꯗꯨꯋꯥꯏꯗ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯃ ꯖꯣꯔꯖꯀꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯉꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯅꯔꯅ ꯍꯥꯏꯔꯤꯕꯅ ꯖꯣꯔꯖ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯗꯒꯤꯅ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯕꯅꯤ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯕꯛ ꯑꯗꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯗ ꯌꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯎꯁꯤꯡ ꯑꯗꯨꯅ ꯂꯤꯂꯤꯗ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯀꯤꯂꯔ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯁ꯭ꯇꯣꯔꯤ ꯑꯗꯨꯗꯗꯤ ꯅꯪꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯤꯂꯤꯅ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯂꯥꯏꯔꯤꯛꯀꯗꯤ ꯌꯥꯝꯅ ꯃꯥꯟꯅꯗꯦ, ꯈꯦꯠꯅꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩ, ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯔꯦꯕꯤꯀꯥ ꯑꯗꯨ ꯐ꯭ꯂꯥꯁꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯤꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯎ ꯃꯆꯥ ꯑꯗꯨꯅ ꯔꯦꯕꯤꯀꯥ ꯑꯁꯤ ꯖꯣꯔꯖꯀ ꯃꯅꯝ ꯃꯥꯟꯅꯩ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯛꯇꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯎ ꯃꯆꯥ ꯑꯁꯤꯅ ꯈꯜꯂꯝꯃꯤ ꯃꯥꯁꯨ ꯋꯤꯟꯇꯔꯗ ꯄꯣꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯖꯣꯔꯖꯅ ꯃꯍꯥꯛ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯄꯪꯕ ꯌꯥꯎ ꯑꯗꯨꯅ ꯔꯦꯕꯤꯀꯥ ꯑꯁꯤꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯖꯣꯔꯖꯅ ꯂꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯤꯂꯔ ꯑꯗꯨꯕు ꯊꯤꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯚꯦꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯇꯤꯝꯗ ꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯅꯕ ꯆꯪꯈꯤꯕ ꯌꯥꯎ ꯑꯗꯨ ꯋꯨꯜ ꯑꯥꯏꯁ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯥꯒꯤ ꯃꯇꯨꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕꯅ ꯀꯔꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯥꯅ ꯐꯅ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯊꯦꯡꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯇꯤꯝꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯁꯟ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯃꯝꯃꯤ, ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ パꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤ ꯑꯁꯤ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯥꯔꯅꯤꯚꯦꯜ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯗꯨ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯔꯥꯏꯠꯁꯅꯤ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒ ꯁꯥꯟꯅꯅꯕ ꯑꯃꯗꯤ ꯆꯥꯅꯕ ꯀꯌꯥ ꯄꯤꯖꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥꯔꯅꯤꯚꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨ ꯁꯥꯔꯀꯜ ꯑꯃꯗ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯨꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯖꯣꯔꯖꯅ ꯃꯥꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯔꯒ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯤꯂꯤꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯅꯪꯗꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯁꯨ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯍꯥꯛꯁꯨ ꯋꯤꯟꯇꯔ ꯂꯦꯝ ꯑꯃꯅꯤ, ꯑꯗꯨꯒ ꯋꯤꯟꯇꯔ ꯂꯦꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯠꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯝꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯌꯥꯎ ꯑꯗꯨ
ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯟꯗ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯌꯥꯎꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯂꯣꯏꯗꯅ ꯇꯤꯝ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯤꯝꯅ ꯑꯦꯂꯣꯏꯗꯀꯤ ꯃꯐꯝꯗ ꯃꯥꯅ ꯁꯦꯝꯕ ꯆꯥꯔꯠ ꯑꯃꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯗ ꯃꯤꯑꯣꯏ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯣꯔꯖꯄꯨ ꯍꯥꯠꯄꯒꯤ ꯎꯄꯥꯏ ꯂꯩꯕ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯀꯗꯧꯔꯤꯕ ꯑꯃꯗꯤ ꯍꯥꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯀꯅꯥꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯍꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯤꯂꯔ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯇꯤꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯣꯏꯔꯝꯃꯤ ꯇꯤꯝꯅ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯝꯅꯗꯤ ꯖꯣꯔꯖꯅ ꯏꯔꯝꯂꯤꯕ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯤꯂꯔ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯖꯣꯔꯖ ꯑꯁꯤ ꯚꯦꯖꯦꯇꯦꯔꯤꯌꯟ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯇꯤꯝꯅ ꯕꯦꯠꯇ ꯂꯦꯇꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯅ ꯃꯗꯨꯗꯤ ꯄꯣꯁꯇꯦꯜ ꯁꯥꯔꯚꯤꯁ ꯑꯗꯨꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯤꯝꯅ ꯀꯦꯂꯦꯞꯁꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯖꯣꯔꯖꯀꯤ ꯐꯥꯔꯝ ꯑꯗꯨꯗ ꯑꯌꯨꯛꯇ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯦꯞꯁꯅ ꯇꯤꯝꯗ ꯃꯥꯒ ꯍꯥꯏꯅꯈꯤꯕ ꯃꯥꯒꯤ ꯂꯝ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯈꯟꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯀꯦꯂꯦꯞꯁꯅ ꯇꯤꯝꯗ ꯅꯍꯥꯛꯁꯨ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯔꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯠ ꯁꯦꯐꯔ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯇꯨꯡꯗ ꯇꯤꯝꯅ ꯍꯤꯜ ꯀꯣꯔꯠꯇ ꯖꯣꯔꯖꯅ ꯇꯧꯔꯝꯕ ꯗꯣꯅꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯍꯤꯜ ꯀꯣꯔꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯣꯔꯖ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯦꯗꯣꯞ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯕ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯕꯗꯒꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯍꯤꯜ ꯀꯣꯔꯠꯅ ꯖꯣꯔꯖꯀꯤ ꯃꯐꯝꯗ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨꯒ ꯄꯩꯁꯥꯒ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯆ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯤꯜ ꯀꯣꯔꯠꯅ ꯕꯦꯠ ꯁꯦꯐꯔ ꯑꯗꯨ ꯖꯣꯔꯖ ꯅꯠꯇꯦ ꯀꯦꯂꯦꯞꯁꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯤꯝꯅ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 9ꯗꯒꯤꯅ 11 ꯐꯥꯎꯕ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯃꯥꯗꯤ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯤꯝꯅ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯆꯥꯁꯤꯇꯤ ꯀ꯭ꯔꯦꯝ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯔꯦꯕꯤꯀꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯛꯈꯤꯕ ꯍꯣꯡꯈꯤꯕ ꯑꯣꯏꯔꯝꯃꯤ ꯇꯤꯝꯅ ꯑꯁꯨꯝ ꯔꯦꯕꯤꯀꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯔꯦꯕꯤꯀꯥ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒ ꯈꯨꯠ ꯁꯝꯅꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯄꯨꯜꯂꯝꯕ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯕꯤꯀꯥꯅ ꯃꯗꯨꯗꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯅꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯤꯝꯅ ꯔꯦꯕꯤꯀꯥꯗ ꯃꯍꯥꯛ ꯖꯤꯎ ꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯗꯤ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅꯗꯤ ꯆꯪꯂꯨꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯤꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯅꯍꯥꯛ ꯖꯣꯔꯖꯀꯤ ꯐꯥꯔꯝꯗꯗꯤ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯆꯠꯂꯨꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁꯣꯝꯗꯅ ꯂꯤꯂꯤ ꯑꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯩ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯅ ꯖꯣꯔꯖꯄꯨ ꯍꯥꯠꯂꯤꯕ ꯑꯁꯤ ꯔꯦꯕꯤꯀꯥꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯠꯇꯦ ꯔꯦꯕꯤꯀꯥꯗꯤ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛꯇꯤ ꯖꯣꯔꯖꯀꯁꯨ ꯃꯅꯝ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯂꯤꯅꯗꯤ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯥꯎꯗ ꯀꯧꯕ ꯖꯥꯎ ꯑꯃꯅꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥ ꯑꯁꯤ ꯉꯔꯥꯡ ꯔꯦꯕꯤꯀꯥꯅ ꯐꯤꯜ ꯑꯁꯤꯗ ꯂꯥꯛꯄ ꯑꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗꯅ ꯃꯇꯧ ꯀꯔꯝꯅ ꯖꯥꯎ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯔꯦꯕꯤꯀꯥ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯈꯪꯒꯗꯣꯔꯤꯕꯅꯣ ꯑꯗꯨꯕꯨ ꯀ꯭ꯂꯥꯎꯗꯅꯗꯤ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯗꯨꯒ ꯀ꯭ꯂꯥꯎꯗꯅ ꯔꯦꯕꯤꯀꯥꯒꯤ ꯈꯨꯖꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯖꯤ ꯑꯁꯤ ꯁꯥꯔꯀꯟ ꯑꯣꯏꯕꯅ ꯑꯔꯣꯏꯕ ꯂꯩꯇꯕ ꯑꯁꯤꯅ ꯀ꯭ꯂꯥꯎꯗ ꯍꯥꯏꯔꯤꯕ
ꯖꯥꯎ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯥꯎꯗꯅ ꯔꯦꯕꯤꯀꯥ ꯑꯗꯨ ꯖꯣꯔꯖꯄꯨ ꯍꯥꯠꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀ꯭ꯂꯥꯎꯗꯀꯤ ꯋꯨꯠ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯖꯤ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯧꯕꯅꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯤꯂꯤꯅꯁꯨ ꯔꯦꯕꯤꯀꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯁꯦꯡꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕꯗ ꯅꯠꯇꯅ ꯖꯣꯔꯖꯄꯨ ꯍꯥꯠꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯂꯥꯛꯂꯝꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯋꯤꯟꯇꯔꯗ ꯄꯣꯛꯄꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯦꯕꯤꯀꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯂꯤ ꯑꯃꯗꯤ ꯃꯦꯄꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯤꯝꯒꯤ ꯇꯨꯄꯤ ꯑꯗꯨꯕꯨ ꯃꯦꯄꯟꯅ ꯆꯤꯛꯇꯨꯅ ꯐꯥꯔꯝ ꯑꯗꯨ ꯇꯝꯅ ꯄꯣꯔꯛꯂꯝꯃꯤ ꯇꯤꯝꯅꯁꯨ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯉꯁꯥꯏꯒꯤ ꯐꯥꯔꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯖꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯤꯝꯅ ꯈꯨꯖꯤ ꯑꯗꯨ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯈꯨꯖꯤ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯖꯣꯔꯖꯀꯤ ꯂꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯤꯝꯅ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯔꯨꯝ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯜ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯣꯡꯎꯞ ꯑꯃꯒꯤ ꯃꯈꯥꯗ ꯖꯤꯎ ꯇ꯭ꯔꯤꯒꯤ ꯕꯦꯔꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯦꯡꯅꯔꯛꯄ ꯑꯁꯤꯗꯒꯤ ꯇꯤꯝꯅ ꯔꯦꯕꯤꯀꯥ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯣꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯔꯦꯕꯤꯀꯥꯅꯁꯨ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯔꯖꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯖꯣꯔꯖꯀꯤ ꯂꯝ ꯑꯗꯨꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯦꯇꯔ ꯑꯃ ꯏꯔꯛꯄꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯖꯣꯔꯖꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯤꯜ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯤꯜ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯜꯂꯛꯈꯤꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯔꯦꯕꯤꯀꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯕ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯕꯤꯀꯥꯅꯁꯨ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯀꯌꯥꯃꯔꯣꯝ ꯑꯃ ꯁꯥꯅꯈꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯗꯨꯗ ꯊꯣꯜꯂꯤꯕ ꯃꯃꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯖꯣꯔꯖꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯦꯕꯤꯀꯥꯅ ꯇꯤꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯔꯦꯕꯤꯀꯥ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯇꯤꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯔꯦꯕꯤꯀꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯤꯝꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯦꯕꯤꯀꯥ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄ ꯑꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯀꯟꯐꯥꯔꯝ ꯇꯧꯒꯗꯣꯔꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯗꯤꯌꯥ ꯑꯗꯨ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯣꯔꯖꯅ ꯃꯥꯒꯤ ꯑꯔꯥꯟꯕ ꯖꯥꯎꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯦ ꯄꯦꯇꯔꯅ ꯃꯥꯒꯤ ꯖꯥꯎꯁꯤꯡ ꯑꯗꯨ ꯀꯦꯂꯦꯐꯇ ꯖꯣꯜꯂꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯦꯄꯔ ꯋꯥꯔꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯂꯤꯅꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯔꯦꯕꯤꯀꯥ ꯑꯗꯨꯕꯨ ꯂꯣꯠꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯂꯤ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯄꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯦꯂꯦꯐꯀꯤ ꯖꯥꯎ ꯊꯝꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯦꯟꯁ ꯈꯥꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯌꯥꯎꯁꯤꯡ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯂꯦꯐꯀꯤ ꯌꯥꯎꯁꯤꯡ ꯑꯗꯨ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯏꯕꯅ ꯌꯥꯝꯅ ꯃꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯖꯅ ꯎꯕ ꯐꯪꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯅ ꯀꯦꯂꯦꯐ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯌꯥꯎ ꯁꯦꯟꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯦꯐꯀꯤ ꯂꯩꯔꯤꯕ ꯌꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯖꯥꯎ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯦꯂꯦꯐꯀꯤ ꯍꯨꯏ ꯑꯗꯨ ꯈꯣꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯖꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯀꯦꯂꯦꯐꯀꯤ ꯐꯥꯔꯝ ꯃꯅꯨꯡ ꯑꯗꯨꯗ ꯍꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯅ ꯐꯥꯔꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯃꯌꯥꯝ ꯑꯃ ꯗꯦꯟꯕ꯭ꯔꯣꯛ ꯃꯤꯠ ꯆꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯀꯦꯂꯦꯐ ꯑꯃꯗꯤ
ꯍꯦꯃꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯤꯠꯀꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯂꯦꯕꯀꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯦꯄꯜ ꯑꯃꯗꯤ ꯂꯤꯂꯤ ꯑꯅꯤ ꯑꯁꯤ ꯍꯨꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨꯒ ꯐꯨꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯗꯨ ꯍꯨꯏꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯃꯇꯝꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯆꯤꯛꯂꯛꯄꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯒꯠꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯤꯂꯤꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯦꯄꯜꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯤꯂꯤꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯥꯎꯁꯤꯡ ꯑꯁꯤꯅ ꯁꯤꯔꯒ ꯂꯩꯆꯤꯟ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯁꯦꯕꯦꯁꯇꯤꯌꯥꯟꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯖꯣꯔꯖ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯄꯜꯅ ꯀꯦꯂꯦꯕ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯂꯤꯂꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯃꯈꯣꯏꯗ ꯁꯦꯕꯦꯁꯇꯤꯌꯥꯟ ꯑꯗꯨ ꯁꯤꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯂꯦꯕꯅ ꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯥꯎꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯗꯦ, ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯂꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯂꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯐꯥꯔꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯂꯤꯅ ꯃꯦꯄꯜꯗ ꯑꯩꯅ ꯖꯥꯎꯅ ꯁꯤꯕ ꯎꯔꯤꯕ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯦꯄꯜꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯥꯎꯗꯦ, ꯑꯗꯨꯒ ꯑꯩꯅ ꯑꯐꯕ ꯊꯧꯗꯣꯛ ꯀꯌꯥ, ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯤꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯀꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯕꯦꯁꯇꯤꯌꯥꯟꯕꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯥꯎꯈ꯭ꯔꯕꯗꯤ ꯂꯩꯍꯧꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯤꯅ ꯀꯦꯔꯥꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯣꯔꯖ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯅꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯖꯣꯔꯖꯅꯁꯨ ꯍꯣꯏ ꯃꯥꯅꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯗꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯖꯣꯔꯖꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯦꯂꯦꯕꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯤꯂꯤꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯔꯦꯕꯤꯀꯥꯅ ꯖꯥꯎꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯂꯤꯂꯤꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯖꯣꯔꯖꯀꯤ ꯃꯈꯨꯠꯇ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯨ ꯑꯃꯗꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯤꯂꯤꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯣꯔꯖꯀꯤ ꯃꯈꯨꯠꯇ ꯆꯨꯔꯤꯕ ꯑꯁꯤ ꯅꯥꯄꯤꯗꯒꯤ ꯆꯨꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯤꯂꯤꯅ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯅ ꯕ꯭ꯂꯨ ꯃꯆꯨꯗ ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯅ ꯌꯦꯜꯂꯣ ꯃꯆꯨꯗ ꯂꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯔꯦꯕꯤꯀꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯅ ꯂꯤꯂꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯈꯔ ꯌꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯤꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯖꯥꯎ ꯑꯃꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯒ ꯖꯥꯎ ꯃꯆꯥ ꯑꯗꯨ ꯖꯥꯎ ꯑꯃꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯦꯛꯂꯝꯂꯤꯕ ꯑꯁꯤ ꯂꯥꯏꯟ ꯑꯅꯤ ꯁꯝꯅꯗꯨꯅ ꯌꯦꯛꯂꯝꯃꯤ꯫ ꯁꯥꯏꯠ ꯑꯃꯗꯅ ꯔꯦꯕꯤꯀꯥ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯗꯅ ꯖꯦꯂꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝꯅꯗꯤ ꯌꯦꯛꯂꯝꯂꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫
ꯑꯗꯨꯒ ꯃꯥꯅꯁꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯣꯏꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯔꯦꯕꯤꯀꯥ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯈꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯤꯝꯅ ꯔꯦꯕꯤꯀꯥꯕꯨ ꯃꯈꯣꯏꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯋꯤꯟꯇꯔ ꯂꯦꯝꯞ ꯑꯗꯨꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯂꯦꯝꯞ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯩꯔꯤꯕ ꯀꯂꯔꯁꯤꯡ ꯑꯗꯨꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯇꯤꯝ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥꯕꯨ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯁꯤꯕꯨꯁꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯅ ꯊꯕꯛ ꯑꯗꯨ ꯔꯦꯕꯤꯀꯥꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯗꯨꯒ ꯔꯦꯕꯤꯀꯥꯅ ꯗꯦꯟꯕ꯭ꯔꯣꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯃꯥꯅ ꯖꯣꯔꯖꯀꯤ ꯐꯥꯔꯝ ꯑꯗꯨꯗ ꯆꯠꯂꯨꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯤꯂꯔ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯄꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯣꯔꯖꯅ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯋꯤꯜ ꯒꯤꯐ ꯀꯣꯄꯤ ꯑꯃ ꯊꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯦꯇꯔꯒꯤ ꯃꯐꯝꯗꯁꯨ ꯁꯣꯏꯗꯅ ꯊꯥꯔꯝꯒꯅꯤ, ꯃꯗꯨꯗ 30 ꯃꯤꯂꯤꯌꯟꯁꯀꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯄꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯗꯨꯗ ꯆꯦꯟꯅꯕ ꯄꯥꯝꯗꯕꯗꯒꯤ ꯃꯥꯒꯤ ꯁꯤꯁꯇꯔꯗ ꯑꯣꯏꯅ ꯊꯥꯡꯖꯤꯟꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯥꯅ ꯊꯣꯛꯍꯟꯕ ꯃꯥꯜꯍꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕ ꯇꯥꯔꯒꯗꯤ 30 ꯃꯤꯂꯤꯌꯟꯁꯀꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯁꯥ ꯃꯊꯟꯗ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯂꯥꯛꯆꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯄꯦꯇꯔꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯦꯕꯤꯀꯥꯅ ꯃꯥꯒꯤ ꯃꯃꯤꯡ ꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯦꯇꯔ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯂꯣꯏꯗ ꯃꯤꯊ꯭ꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯣꯏꯗꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯖꯣꯔꯖꯅꯁꯨ ꯑꯦꯂꯣꯏꯗꯀꯤ ꯃꯐꯝꯗ ꯔꯦꯕꯤꯀꯥ ꯑꯁꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯑꯦꯂꯣꯏꯗꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃꯒꯤ ꯃꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯧꯁꯤꯟꯅꯗꯨꯅ ꯈꯨꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯁꯥꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯥꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯕꯤꯀꯥꯅ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯂꯣꯏꯗꯅ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯖꯣꯔꯖꯅ ꯊꯛꯀꯗꯧꯔꯤꯕ ꯗ꯭ꯔꯤꯡꯛꯁ ꯑꯗꯨꯗ ꯄꯣꯏꯖꯟ ꯍꯥꯞꯆꯤꯟꯗꯨꯅ ꯋꯤꯜ ꯑꯗꯨ ꯅꯧꯅ ꯏꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯔꯖ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯖꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯣꯔꯖ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯤꯜ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯀꯣꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯦꯂꯣꯏꯗ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯔꯦꯕꯤꯀꯥꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯕꯦꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯝꯕ ꯑꯗꯨꯁꯨ ꯑꯦꯂꯣꯏꯗꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯦꯂꯣꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯨ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯤꯠꯊꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯀ꯭ꯂꯨ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯖꯣꯔꯖꯀꯤ ꯃꯈꯨꯠꯇ ꯇꯩꯍꯧꯔꯤꯕ ꯀꯂꯔ ꯑꯗꯨꯅꯤ꯫ ꯃꯆꯨ ꯑꯃꯅ ꯕ꯭ꯂꯨ ꯑꯃꯅ ꯖꯦꯂꯣꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕ꯭ꯂꯨ ꯑꯗꯨꯗꯤ ꯃꯥꯅ ꯁꯥꯕ ꯍꯤꯗꯥꯛ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯑꯗꯨꯅ ꯖꯦꯂꯣꯒ ꯕ꯭ꯂꯨꯒ ꯃꯤꯛꯁ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯣꯜꯂꯛꯄ ꯃꯆꯨ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯦꯂꯣꯏꯗꯅ ꯖꯣꯔꯖꯕꯨ ꯍꯥꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯣꯟꯗ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯃ ꯆꯨꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯦꯂꯣ ꯃꯆꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯖꯅ ꯑꯦꯂꯣꯏꯗꯀꯤ ꯃꯁꯝ ꯑꯗꯨꯗ ꯄꯥꯏꯔꯨꯕ ꯑꯗꯨꯗꯒꯤ ꯆꯨꯍꯧꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯂꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯔꯦꯕꯤꯀꯥ ꯑꯃꯗꯤ ꯖꯣꯔꯖꯀ ꯃꯁꯛ ꯃꯥꯟꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯁꯪꯁꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯣꯏꯗꯅꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯤꯝꯅ ꯑꯦꯂꯣꯏꯗꯀꯤ ꯃꯁꯝ ꯑꯃ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯣꯏꯗꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯁꯝ ꯕ꯭ꯂꯣꯟ ꯑꯣꯏꯗꯦ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄ꯭ꯔꯨꯞ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝꯅ ꯃꯥꯒꯤ ꯁꯝ ꯑꯗꯨ ꯂꯧꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯁꯝ ꯕ꯭ꯂꯣꯟ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯆꯦꯛ ꯇꯧꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯁꯝ ꯑꯗꯨ ꯂꯧꯔꯤꯕ ꯑꯗꯨ DNA ꯇꯦꯁ ꯇꯧꯗꯨꯅ ꯑꯦꯂꯣꯏꯗ ꯑꯁꯤ ꯖꯣꯔꯖꯀꯤ ꯃꯆꯥꯔꯥ ꯍꯥꯏꯕ ꯑꯗꯨ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯣꯏꯗ ꯑꯁꯤ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯄꯣꯠ ꯑꯎꯕ ꯈꯨꯗꯤꯡꯃꯛ ꯁꯨꯒꯥꯏꯕ ꯄꯥꯝꯕ ꯌꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯂꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯂꯣꯏꯗꯀꯤ ꯀꯥꯔ ꯑꯗꯨ ꯁꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯂꯤꯂꯤꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯑꯦꯂꯣꯏꯗꯀꯤ ꯀꯥꯔ ꯑꯗꯨꯕꯨ ꯁꯨꯒꯥꯏꯗꯨꯅ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯣꯏꯗ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯇꯤꯝꯅ ꯔꯦꯕꯤꯀꯥꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ
ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯋꯤꯟꯇꯔ ꯂꯦꯝ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯇꯤꯝꯅ ꯂꯤꯂꯤꯗ ꯊꯥꯒꯠ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯖꯥꯎꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯠꯅ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯖꯣꯔꯖꯅ ꯏꯔꯝꯕ ꯃꯍꯥꯛꯅ ꯂꯞ ꯂꯦꯇꯔꯅꯤ ꯈꯜꯂꯒ ꯊꯝꯃꯝꯕ ꯂꯦꯇꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯕꯦꯠꯅ ꯖꯣꯔꯖꯄꯨ ꯄꯥꯝꯖꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯖꯣꯔꯖꯅꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯦꯠꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯂꯤꯂꯤ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯍꯦꯝ ꯑꯃꯗꯤ ꯀꯦꯂꯦꯐ ꯂꯥꯛꯇꯨꯅ ꯔꯦꯕꯤꯀꯥꯗ ꯃꯥꯒꯤ ꯖꯥꯎ ꯑꯃꯗꯤ ꯐꯥꯝ ꯑꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯖꯥꯎꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯤꯅ ꯆꯥꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯐꯥꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯃꯥꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥꯅ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯔꯦꯕꯤꯀꯥ ꯍꯦꯝꯁꯇꯤꯗꯇꯒꯤ ꯔꯦꯕꯤꯀꯥ ꯍꯥꯔꯗꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯣꯛꯄꯁꯨ ꯄꯥꯝꯂꯝꯃꯤ ꯃꯥꯅ ꯀꯦꯂꯦꯐꯇꯒꯤ ꯃꯥꯒꯤ ꯖꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯗꯨꯅ ꯖꯣꯔꯖꯀꯤ ꯐꯥꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯊꯣꯜꯂꯝꯕ ꯖꯥꯎ ꯂꯤꯂꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯃꯥꯡꯗ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯖꯣꯔꯖꯅ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯒꯨꯝꯅ ꯔꯦꯕꯤꯀꯥꯅꯁꯨ ꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯂꯤꯂꯤꯅ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯥꯅ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯕꯨꯁꯨ ꯖꯣꯔꯖ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯖꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯤꯟꯇꯔ ꯂꯦꯝ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯧꯁꯤꯟꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ